ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕꯤ ꯃꯉꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯝꯕꯥꯜ ꯆꯍꯤ ꯌꯥꯝꯂꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ꯫ ꯃꯁꯛꯁꯨ ꯊꯤꯇꯛ ꯇꯧꯏ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯁꯛꯅꯒ ꯊꯤꯕꯅꯤ, ꯅꯨꯄꯥ ꯐꯖꯕ ꯉꯥꯏꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯂꯤꯁꯤꯜꯂꯛꯂꯕꯅꯤꯅ ꯐꯖꯕ ꯅꯨꯄꯥꯗꯤ ꯂꯥꯏꯔꯗꯅ ꯑꯊꯤꯕ ꯅꯨꯄꯥ ꯐꯥꯎ ꯍꯦꯛ ꯐꯪꯗ꯭ꯔꯦ꯫ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯆꯍꯤꯅꯗꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛ, ꯅꯨꯄꯥꯅꯗꯤ ꯐꯪꯗ, ꯃꯌꯨꯝ ꯄꯥꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕ ꯊꯝꯕꯥꯜ ꯅꯨꯄꯥ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯕꯅꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯅꯝ ꯑꯃ ꯂꯩ, ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯂꯥꯎꯅꯩ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯉꯁꯤꯁꯨ ꯊꯝꯕꯥꯜꯒꯤ ꯃꯅꯝ ꯂꯩꯃꯍꯜ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ꯫ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯃꯌꯨꯝ ꯀꯣꯛ ꯄꯥꯟꯈꯤꯒꯦꯗꯤ ꯍꯥꯏꯗꯦ, ꯁꯨꯝ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯁꯤꯜꯂꯒ ꯂꯩꯔꯤꯁꯦ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ꯫ ꯃꯁꯛꯁꯤꯁꯨ ꯊꯤꯕꯅꯤꯅ ꯅꯨꯄꯥ ꯑꯝꯇꯅꯗꯤ ꯄꯥꯝꯕꯤꯗ꯭ꯔꯦ꯫ ꯃꯁꯛꯁꯤ ꯊꯤꯔꯦ ꯍꯥꯏꯔꯗꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯅꯨꯄꯥꯁꯨ ꯈꯔ ꯄꯥꯝꯃꯨꯗꯅ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯃꯁꯥꯒ ꯆꯥꯟꯅꯗꯈꯩ ꯃꯁꯛ ꯐꯖꯕꯒꯁꯨ ꯄꯥꯝꯃꯤ, ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯐꯪꯗ ꯇꯥꯕ꯫ ꯃꯁꯤꯒꯤ ꯑꯔꯤꯕꯤꯁꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏꯗ꯫ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯅ ꯍꯧꯖꯤꯛꯇ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯗꯅ ꯀꯦ ꯃꯧꯗꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯝꯕꯤꯁꯤꯗ ꯆꯥꯔꯒ ꯂꯩꯗꯣꯏꯅꯤ꯫ ꯅꯨꯄꯥ ꯍꯦꯛ ꯂꯥꯛꯄꯒ ꯃꯃꯥꯏꯁꯦ ꯏꯀꯥꯏ ꯈꯪꯗꯗꯅ ꯅꯨꯄꯥꯗꯨꯗ ꯏꯔꯥꯡ ꯍꯦꯛꯇ ꯍꯧꯖꯤꯜꯂꯤ꯫ ꯃꯥꯅ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯊꯪꯅꯕ ꯃꯤ ꯈꯨꯗꯤꯡꯅ ꯅꯣꯏꯒꯤ ꯊꯝꯕꯥꯜꯗꯣ ꯈꯔ ꯐꯥꯖꯤꯜꯂꯨ ꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ, ꯇꯥꯕꯒ ꯉꯝꯖꯗ꯭ꯔꯦ꯫ ꯃꯅꯦꯝ ꯃꯦꯝꯃꯅ, ꯀꯔꯤꯅꯣꯅꯤ ꯃꯧ ꯅꯪꯕꯣ, ꯆꯥꯛꯈꯨꯝꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯅꯊꯟꯇ ꯁꯣꯜꯂꯤꯕꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯁꯤꯡꯃꯩꯒ ꯆꯥꯛꯇ꯭ꯔꯕ꯭ꯔꯣ? ꯅꯆꯤꯟꯒꯗꯣ ꯈꯨꯡꯃꯨꯛ ꯇꯨꯝꯃꯤꯅꯤ ꯅꯪꯕꯣ, ꯃꯩ ꯆꯥꯛꯀꯦꯅ ꯄꯪꯀꯥꯝꯗ ꯀꯥꯝꯂꯨꯔꯕ꯭ꯔꯣ? ꯏꯃꯥ, ꯃꯩ ꯆꯥꯛꯇꯕꯒ ꯅꯠꯇꯦꯗ, ꯌꯦꯡꯉꯨ ꯃꯩꯁꯦ ꯐꯖꯅ ꯆꯥꯛꯏꯁꯦ꯫ ꯑꯩꯅ ꯏꯁꯧ ꯇꯧꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯊꯝꯕꯥꯜꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯅ ꯉꯥꯡꯅꯕꯗ ꯂꯣꯏꯔꯦ, ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯏꯃꯥ? ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯏꯀꯥꯏꯕꯒ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ꯫ ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯑꯩꯁꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯏꯃꯥꯁꯨ ꯏꯀꯥꯏꯔꯤꯅꯤꯅꯦ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥꯅ ꯅꯆꯥꯅꯨꯄꯤꯗꯣ ꯂꯝꯕꯤꯗ ꯁꯨꯝ ꯆꯥꯔꯒ ꯂꯩꯍꯟꯗꯣꯏ ꯁꯔꯨꯛ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯏꯆꯥꯅꯦꯅꯅꯦ ꯃꯤꯅ ꯉꯥꯡꯕꯁꯨ ꯇꯥꯗꯦ, ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ, ꯏꯆꯥꯅꯦꯒ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯠꯇ ꯍꯥꯏꯕꯕꯨ ꯂꯥꯛꯂꯕꯗꯤ ꯍꯦꯛꯇ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯃꯈꯣꯡ ꯇꯦꯛꯄ ꯑꯣꯏꯒꯦꯔꯥ, ꯃꯃꯤꯠ ꯇꯥꯡꯕ ꯑꯣꯏꯒꯦꯔꯥ, ꯅꯨꯄꯥꯕꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯇꯦꯕ ꯌꯨꯝꯁꯤꯗ꯫ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯌꯨꯝꯁꯤꯗ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯈꯪꯅꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯒꯥꯏꯗꯅ ꯀꯅꯥꯝꯇ ꯍꯥꯏꯕ ꯆꯪꯂꯛꯇꯦ꯫ ꯀꯗꯥꯏꯗꯒꯤ ꯍꯥꯏꯕ ꯆꯪꯂꯛꯇꯣꯏꯕ? ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯀꯅꯥꯅꯕꯨ ꯃꯃꯧ ꯑꯣꯏꯒꯦꯅ ꯍꯥꯏꯕ ꯂꯥꯛꯀꯅꯤ? ꯃꯔꯝꯆꯠ ꯐꯖꯔꯕ, ꯊꯕꯛ ꯏꯪꯈꯥꯡ ꯐꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯗꯨꯅ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤ ꯃꯁꯛ ꯐꯅ ꯊꯤꯔꯁꯨ ꯃꯤꯅ ꯃꯃꯧ ꯑꯣꯏꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯗꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ꯫ ꯃꯁꯛ ꯍꯥꯏꯔꯦ ꯍꯥꯏꯖꯤꯟꯗꯅ ꯊꯤꯔꯦ, ꯊꯕꯛ ꯍꯥꯏꯔꯦ ꯀꯩꯝꯇ ꯍꯩꯇꯦ꯫ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯅꯤꯡꯊꯤꯅ ꯍꯩꯇ꯭ꯔꯤꯅꯦ, ꯑꯗꯨꯒ ꯍꯩꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯍꯩꯔꯗꯤ ꯊꯕꯛ ꯇꯧ ꯍꯥꯏꯔꯛꯀꯅꯤ ꯈꯟꯗꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯦꯝꯖꯕꯁꯨ ꯃꯉꯣꯟꯗ ꯀꯩꯝꯇ ꯌꯥꯎꯗꯦ꯫ ꯃꯤ ꯑꯃꯅ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯅ ꯆꯥꯝꯃ ꯈꯨꯝꯗꯣꯏꯒꯤ ꯉꯥꯏꯔꯒ ꯂꯩ꯫ ꯂꯩꯀꯥꯏꯁꯤꯗ ꯊꯕꯛ ꯁꯨꯅꯤꯡꯗꯕꯗ ꯃꯆꯤꯟ ꯀꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯥꯕꯨ ꯀꯅꯥꯅ ꯃꯃꯧ ꯑꯣꯏꯅꯤꯡꯗꯣꯏꯅꯣ? ꯃꯥ ꯅꯨꯄꯥꯁꯨ ꯐꯪꯉꯔꯣꯏꯗꯕꯅꯤ꯫ ꯃꯔꯥꯏꯕꯛ ꯐꯗꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯕ ꯑꯉꯥꯎꯕ ꯐꯥꯔꯒ ꯂꯩꯗꯧ ꯃꯉꯥꯏꯔꯦ꯫ ꯑꯁꯦꯡꯕ ꯏꯆꯥꯅꯤ ꯀꯥꯏꯅ ꯀꯟꯈꯠꯄꯤꯒ ꯇꯧꯔꯣꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯧꯈꯠꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯑꯃꯗ ꯁꯣꯏꯔꯁꯨ ꯑꯃꯗ ꯐꯩ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ꯫ ꯑꯩ ꯑꯣꯏꯔꯁꯨ ꯏꯃꯧ ꯑꯣꯏꯅꯤꯡꯉꯣꯏ, ꯑꯗꯨꯕꯨ ꯃꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯈꯤꯕꯁꯨ ꯐꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯥꯁꯦ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯏꯀꯥꯏ ꯀꯤꯒ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯐꯥꯎ ꯂꯝꯕꯤꯁꯤꯗ ꯅꯨꯡꯁꯥ ꯁꯥꯏ ꯈꯪꯗꯦ ꯁꯥꯗꯦ ꯈꯪꯗꯦ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯍꯥꯟꯅꯗꯒꯤ ꯀꯨꯆꯨꯒ ꯈꯔ ꯐꯖꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯦ꯫ ꯑꯍꯤꯡꯗꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯈꯪꯗꯅ ꯁꯤꯗꯧ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯃꯁꯥ ꯇꯥꯔꯗꯤ ꯏꯃꯥꯒꯤ ꯁꯝꯒꯗꯣ ꯑꯝꯇ ꯌꯥꯎꯔꯔꯣꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯊꯝꯕꯥꯜꯒꯤ ꯃꯆꯤꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥꯒ ꯉꯥꯡꯅꯒꯗꯧꯕ ꯇꯟꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛꯀꯥꯁꯦ ꯃꯉꯣꯟꯗ ꯈꯔ ꯇꯧ ꯀꯥꯏꯅꯒ ꯍꯥꯏꯖꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯂꯣꯏꯅ ꯉꯝꯅꯕ ꯇꯧꯖꯔꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝ ꯋꯥꯏ꯫ ꯑꯗꯨꯅ ꯏꯁꯧ ꯍꯦꯛꯇ ꯂꯥꯡꯅꯤꯡꯕ꯫
Masana khangna inamasya waramani khandana matenga pangsilaklabadi pharoidra. Nasu nupi siga manaraga koi chatna lei. Icha nupi sisu mana mamana bidongna nupa thiba chatpa purabanina ngantana angangse irang phadana nganna mayum pankidoine. Masisu imanasu khara ngangbiu natrabadi nasusya soidana mangba tare. Ai su nganglibaninya ngangdabaga natti. Masi sum henjilaklabadi makhong makhut pullaga thamdawda ngai. Nupaduda phangjasanu haidana kanna ngangdrabadi. Tanjaduda Thambalga Leimahalgi machanupi Nungsirega sakhumda sanglai. Thambalgi mabungsi mayung nganna panbana maram oiduna machanupi ahalsi sahi 19 suri. Leisabi pharaklaba matamni. Thambalgi masung mamanabidi amata leitrabanina mamang nupibu mamanabi oiribani. Nungsireisu leisabi phagalakpagi irang tawningba matamga oiri. Masu manega paduna chatlibani. Ngasisu makhoi ani phajana ketharaga chakhumda sanglakpani. Thambalna Nani na mong sangdana thongba sakbo hausiphang loidribra. Inama nangidubu nung phutlibra. So loidemi chak ngaibada matam se ayawkre. Chak thongkidi haidadana wathi warem su ngangnadana lei hainade laima aidi. Imasu inamasu masinse chak mane kankraba. Khara lemge haidi. Aidi migi mamangdi kaibana. Kayadam yengune masya. Masi mana oina gyan tasi leinya. Gyan taba isana asumna hairakpasidi ikaibana maisi thampam leitre. Laikrak ama thiraga changjakrage. Aduni ma ahal oiraga lemjadaba tawnu. Ahal ama oirabadi lemna layo. Inamasu nong nganbadagi numit taba phawba isausina yumda gamta lainingdi. Aikhoidi khara pharene. Aikhoi tasawdo thabak wana sururaga halaklibani. Aduda inamana isau ma langsiladi midi yumda lainingdadana nupi ama thijarakani. Lai phana khurumnasu imungsida isawdo langnaga lairabadi lakamiga matta changaktaba tar. Aduna inama isau langmado khara pharasiko. Leimahalna ibema mingona ngangjingaida nasana na semdoknabu hotnako. Aidi nopu nongsaningine. Nasadi sukyeng yengdabi. Mingonda pautaka supiri. Bema nangi pautakto kanana su tabiroine. Thambalna aina kaidoraba inama aingonda kayemuk semdokningai leirike. Masagi asoiba haibirasu sawu sawbra kaino. Mi hetopu oirabadi asoiba haibiri ena haraubada loirani. Mina haise semdokidi khande tungda ningamdaba mai laksasani. Asoiba haibibada yazadraga tokso kalo nasindodum. Leimahalna hengang nang aingonda usitana ngangba yabra. Aisina khage ngangla ha. Aina isau tawribase tawningdana tawbaga manbrane he. Nangi na ongna tawduda isause langliba. Nang manongmata imungi thabak tawbase mateng pangmaki yaukibra. Asuk kuina isau langbi aina thonglaga sabirakpa natro. Thabak naman amna tawni khangde. Aduga kiridi loire. Kirini tawrisisu irugadi luzaramoine. Thabakna suningjiba mona motliba. Nachinna marol ama kallib. Adunani ibema nangna nayum panba khangjibado. Nayumdu paninglabadi thabak kharasu haijilo. Sahina nambo poraba nangna thabak karita haiti. Nangbo thabak amta haiti dubi kaijadro. Nachin kallibdusu khara phajilu. Mina nganglibado nangi phanabadi khanbatam. Oh inamadi aina thabak yaudabasida yam nungairamdriba oira. Mau ama oirabadi imungi thabak ngamnaba tawba haisidi mahausan inama khakta nati sidi yumthong khudingi leiba mawsingse loina tawramgani. Masida inamana aingonda thawaiki sauribadudi inamana thabak tawningdabagi suningdabagini. Adugaibu chinkanbigasu hairi. Aina chinkanbi oirabadi inamadi kari tare. To oyare noyani sagat sum ngangnadana lei. Noyani na chinkanba sap mane. Amana hende amana sutadi. Noyani dum khumnaraga leirabadi horen ahing phawba hek loiraroi. Noyani thabak tawba yamna wanaraga nanya amatte hek tawbiranu. Ai noyi launa khongnabado ima yamna taningje. Chatlo mau nangsu nangi kada sangkro. Hey kay khangdabiya aribiya chatlo nangsu nasaktu yengingdre kadaidana wasakro. Aigi mangdaga kuina leirakanu. Aina mihul karakaniko. Mihul karaklabdi nang apai puna thomdana sirani. Animak pet haidoktu na chatnaki nungsireisu manegi matung inakike tawi. Hey sithoibiya ngaiko nang wa haikike. Nangsu nanegi matung inbada soidana manglani. Angawi nani sina angang sidi irang tambidana. Nangsu irang di pare ha. Kibaga sina haikriba. Nanegi nupa thibada nangi oina thikiniko. Adumaina ga tawrabadi nama sigi masing khangidana saugandaba napa sina sauraklabadi kaya natai sareko adu khangna satlu bemanak nungsireina. As ibo ai yeloina taiba aibo angang masa dongna
ꯑꯩꯗꯤ ꯁꯨꯝ ꯅꯤꯅꯦꯅ ꯃꯊꯟꯇ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯂꯩꯃꯤꯟꯅꯕꯅꯤ ꯑꯩ ꯏꯔꯥꯡ ꯀꯩꯝꯇ ꯇꯧꯖꯗꯦꯀꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯩ ꯑꯗꯣꯏꯕꯣ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯃꯁꯛꯁꯦ ꯊꯤꯗꯤ ꯊꯤꯀꯣ ꯃꯥꯅ ꯀꯦꯔꯤꯅꯦ ꯇꯧꯔꯤꯁꯦ ꯋꯥꯎꯕ ꯑꯃ ꯌꯥꯎꯔꯤ ꯃꯃꯥꯏꯁꯤꯅ ꯉꯧꯔꯣꯛ ꯉꯧꯍꯜꯂꯅꯤ ꯑꯗꯨꯒ ꯃꯉꯛꯁꯝꯁꯤꯅ ꯃꯨꯁꯤꯟ ꯃꯨꯗꯣꯏꯕ ꯑꯗꯨꯒ ꯃꯁꯝꯁꯤꯅ ꯁꯟꯅ ꯂꯦꯛꯊꯣꯛꯂꯒ ꯊꯥꯗꯣꯔꯛꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩꯅ ꯀꯦꯕꯤꯒꯤꯁꯨ ꯌꯥꯗꯦ ꯑꯉꯥꯡ ꯅꯥꯏꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯥꯅ ꯀꯦꯔꯤꯗꯨꯁꯨ ꯐꯖꯕ꯭ꯔꯁꯨ ꯅꯠꯇꯕ ꯑꯗꯣ ꯅꯣꯏꯕꯨ ꯅꯨꯡꯇꯤꯒꯤ ꯂꯝꯕꯤꯗ ꯂꯩꯔꯤꯕꯗꯨꯕꯨ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯅꯅꯦꯁꯤꯗ ꯌꯦꯡꯉꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯏꯔꯥꯡꯒ ꯇꯧꯔꯛꯇ꯭ꯔꯣ ꯑꯣ ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯥ ꯂꯣꯏꯅ ꯅꯤꯅꯦꯗ ꯌꯦꯡꯕꯨꯗꯤ ꯂꯣꯏ ꯌꯦꯡꯉꯦ ꯑꯗꯨꯁꯨ ꯅꯤꯅꯦꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯀꯤꯕꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯨꯗ ꯅꯤꯅꯦꯒꯤ ꯀ꯭ꯋꯥ ꯅꯨꯡꯇꯤꯒꯤ ꯆꯥꯕꯒꯤ ꯃꯌꯥ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯇꯧꯕꯗꯨꯗꯅꯦ ꯅꯣꯛꯁꯤꯜꯂꯨꯔꯗꯤ ꯅꯨꯄꯥꯁꯤꯡꯗꯣ ꯀꯤꯗꯅ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯟꯈꯤꯗꯣꯏꯅꯦ ꯏꯕꯣ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯅꯨꯄꯥ ꯐꯪꯗꯧ ꯃꯥꯜꯂꯛꯇ꯭ꯔꯦꯗ ꯏꯃꯥ ꯏꯄꯦꯝꯃ ꯑꯗꯨ ꯀꯨꯏꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯗꯈꯩ ꯂꯝꯕꯤꯗ ꯂꯩꯔꯛꯄꯗꯨꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯗꯕ ꯀꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯣꯏꯅ ꯌꯦꯡꯂꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯒꯦ ꯇꯧꯔꯤꯕꯁꯤꯕꯣ ꯃꯣꯏ ꯅꯨꯄꯥꯁꯤꯡꯒꯤ ꯃꯃꯤꯠꯇ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯎꯔ ꯆꯠꯂꯣ ꯏꯆꯥ ꯑꯣꯏꯕꯩꯔ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯍꯤꯡꯆꯥꯕꯤ ꯐꯥꯎꯗꯤ ꯃꯥꯟꯗꯦꯗ ꯍꯣꯏ ꯃꯁꯛꯁꯦ ꯊꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯊꯤꯔꯤꯅꯦꯕ ꯑꯗꯨꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯤꯕꯗꯤ ꯑꯣꯏꯗꯦꯗ ꯏꯁꯨ ꯊꯣꯏꯕꯤꯌꯥ ꯅꯣꯏ ꯂꯝꯕꯤꯗ ꯅꯨꯄꯥ ꯉꯥꯏꯕꯤꯔꯅꯨ ꯀꯔꯤ ꯑꯃꯠꯇꯁꯨ ꯀꯥꯟꯅꯗꯦ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯅꯅꯦꯁꯦ ꯊꯤꯔꯤꯉꯩ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯔꯅꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯅꯨꯄꯥ ꯐꯪꯗ꯭ꯔꯁꯨ ꯇꯣꯛꯆꯔꯁꯅꯨ ꯅꯨꯡꯁꯤꯔꯩꯅ ꯑꯩꯕꯨꯗꯤ ꯌꯥꯏꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯀꯩꯁꯨ ꯌꯥꯕꯤꯔꯣꯏ ꯏꯕꯣꯛꯅ ꯍꯥꯏꯔꯒ ꯌꯦꯡꯉꯣ ꯑꯩꯅꯒ ꯍꯥꯏꯔꯨꯔꯗꯤ ꯑꯉꯥꯡꯅ ꯍꯩꯄꯥ ꯁꯥꯏ ꯍꯥꯏꯗꯅ ꯐꯨꯔꯛꯀꯅꯤ ꯆꯤꯟ ꯈꯨꯝꯔꯁꯨ ꯑꯉꯥꯡꯅ ꯅꯆꯤꯟ ꯀꯜꯂꯦꯅ ꯆꯤꯟꯁꯤ ꯊꯥꯖꯤꯜꯂꯛꯇꯣꯏꯕ ꯏꯕꯣꯛ ꯍꯣꯏꯅ ꯍꯥꯏꯔꯗꯤ ꯆꯤꯟꯅ ꯉꯥꯡꯅꯔꯁꯨ ꯃꯈꯨꯠ ꯍꯜꯂꯛꯄꯗꯤ ꯉꯝꯃꯣꯏꯗꯅ ꯑꯗꯨꯏꯕꯣ ꯑꯩꯈꯣꯏ ꯅꯤꯅꯦꯗ ꯅꯨꯄꯥꯅ ꯏꯔꯥꯡ ꯇꯧꯔꯝꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯅꯨꯄꯥꯅ ꯏꯔꯥꯡꯒ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯛ ꯐꯖꯕ ꯍꯦꯜꯂꯤꯗꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯌꯥꯝ ꯁꯥꯎꯕꯅꯤ ꯆꯠꯂꯣꯀꯣ ꯅꯪ ꯑꯉꯥꯡꯅ ꯏꯔꯥꯡ ꯌꯥꯝ ꯐꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯃꯥꯅ ꯇꯥꯔꯒ ꯅꯪ ꯅꯈꯣꯡ ꯊꯨꯗꯦꯛ ꯄꯤꯖꯅꯤꯀꯣ ꯑꯩꯅꯦ ꯅꯦꯅꯥ ꯇꯥꯅ ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯍꯧꯒꯦ ꯅꯣꯏꯒꯤ ꯅꯁꯛꯁꯤꯡꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯃꯤꯅ ꯉꯁꯥꯏꯅ ꯆꯠꯂꯒꯦ ꯇꯧꯖꯔꯗꯨꯗ ꯃꯥꯅ ꯈꯥꯝꯒꯩ ꯈꯥꯝꯃꯒ ꯑꯩꯅ ꯌꯥꯝ ꯂꯩꯖꯅꯤꯡꯕ ꯇꯥꯍꯜꯂꯤ ꯍꯅꯨꯕꯤꯗꯪ ꯅꯪ ꯅꯅꯥꯛꯇꯒ ꯌꯥꯝ ꯂꯩꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯂꯩꯅꯤꯡꯗꯦ ꯅꯪ ꯅꯅꯥꯛꯇ ꯂꯩꯔꯒ ꯑꯩ ꯍꯅꯨꯕꯤ ꯃꯅꯝ ꯅꯝꯅꯕꯅꯤ ꯆꯠꯂꯦ ꯂꯩꯍꯧꯔꯣ ꯅꯊꯟꯇ ꯅꯨꯡꯁꯤꯔꯩꯁꯨ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯃꯤ ꯑꯃꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨ ꯃꯅꯦꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯗꯅ ꯃꯆꯤꯟꯁꯦ ꯑꯣꯈꯥꯛ ꯀꯜꯂꯦꯍꯦ ꯏꯆꯥ ꯅꯨꯄꯤꯁꯤ ꯐꯥꯎ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤ ꯏꯁꯨ ꯅꯨꯄꯤ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯃꯨꯡꯁꯦ ꯅꯨꯄꯤ ꯆꯔꯣꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯏꯃꯨꯡꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤꯗ ꯅꯨꯄꯥꯅ ꯌꯦꯡꯂꯝꯗ꯭ꯔꯤꯕꯁꯦ 이수 누피 야우버기 오이람니 이수 누피 시나 마삭 파자바 얌니 헬리 아두나디 이수 누피다 돔 옌바 마사나 따바니 아이기 이사 누피세 빵티 티바 막디 나테바 누파 아마타 오이라바수 팡팜 톡바니 호렌다기디 이수 누피 야우다나 마탄다 토오 하이바 따리 아싸 아두수 야라 오이네 떠오리시 강자제다 모이는 모이기 톡바 떠우자라서 마윰 반기라 빠로이라 마라이박다 땀바니 하누라 깐시다 마타 사라가 레이바 하우나디 시도 꾸이자바시다 नुंगाइना दुम लेथोकेदा थंबालना लंबीदा लाक्पा नुपासिंगदा इरांग फना हौजिल्लबसु करीमता कानादि अदुबु नोंमदि खरा पंगतक तौबा नुपा मसा मा लाक्लमी थंबालना इबुंगो नोयनी सिदमता लाउनी वाम तांगिगे नखोइनिदि नसक फजरिबा नुपा अनिदु अमना नुंसिरैदा नोकफे तौदुना येंगी अमदि सुक्येंग येंगदबि थंबालना कौरिबदु हंगलक्लमी हेमबना कयागिनिने निने कौरपदुदा थंबाल सुगदी हे निने काइना चिचे कौ ऐसे सक्ता खरा हलमानजरसु चहिदि याम अंगांगनि थाजद्रगा येंगुतु आइगी इमानबिसे मादे अंगांग मानद्रा इबानी चहि मानैनि अदुना चिचे कौ को निने कौबा यादे अइखो इमागा चहि मानरमदौ मानदना तौबनि अदो अहलदि याम माले अमसिबुदि अंगांग अदु माले नंगदि मानदे ओ थबक सुमंदना तौरिनि अदो नोयनिबु कदाइ चलुइनो लुहोंबगी चेपाउ पीबा चलुबन नंगबु काइवाइदगिनो कनाकी मसानो नंगबो मखा लेखाइगी अमुबगी मसाने अदुइसे अखोइ वारी चलगे युमलोमदसु थबक याम लेहौरी होय चलो अदो लमी लमखांगदा थेंगनबदा दुम कौनसिको हेमबगा तोमबगासु चतख्री हेमबदगी तोमबना चही अनि मया हल्ली
ꯇꯣꯝꯕꯅ ꯅꯨꯡꯁꯤꯔꯩꯕꯨ ꯄꯥꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯊꯝꯕꯥꯜꯅ ꯍꯦꯝꯕꯕꯨ ꯊꯦꯝꯂꯒ ꯀꯣꯏꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯝꯕꯥꯜꯒ ꯅꯨꯡꯁꯤꯔꯩꯒ ꯂꯝꯕꯤꯗ ꯅꯨꯄꯥ ꯉꯥꯏꯗꯨꯅ ꯂꯩꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯝꯕ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯍꯦꯝꯕꯒ ꯇꯣꯝꯕꯒꯁꯨ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯀꯣꯏꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯝꯕꯥꯜ ꯈꯣꯏꯒ ꯇꯠꯇꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯣꯝꯕꯒ ꯅꯨꯡꯁꯤꯔꯩꯒꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯏꯔꯥꯡ ꯇꯧꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯈꯪꯅꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯍꯦꯝꯕꯗ ꯏꯔꯥꯡ ꯐꯅ ꯍꯧꯖꯔꯁꯨ ꯍꯦꯝꯕꯗꯤ ꯀꯔꯤꯁꯨ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯊꯝꯕꯥꯜꯒ ꯅꯨꯡꯁꯤꯔꯩꯒ ꯍꯦꯝꯕ ꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄ ꯃꯐꯝꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯉꯥꯡ ꯅꯪ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯗꯧꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯒ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯃꯥꯡꯗ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯥ ꯊꯤꯕ꯭ꯔꯕꯨ ꯅꯪ ꯑꯣꯏꯅ ꯅꯌꯨꯝ ꯄꯥꯟꯈꯤꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯈꯪꯉꯨ꯫ ꯑꯩꯅ ꯁꯨꯝ ꯑꯉꯥꯡ ꯃꯥꯟꯅꯕ ꯍꯥꯏꯗꯅ ꯅꯪꯕꯨ ꯏꯃꯥꯟꯅꯕꯤ ꯁꯥꯕꯁꯤꯗ ꯅꯪꯅ ꯑꯩꯁꯦ ꯇꯁꯦꯡꯅ ꯅꯃꯥꯟꯅꯕꯤꯅꯤ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯅ ꯐꯨꯔꯛꯀꯅꯤ꯫ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯄꯪꯂꯩꯗ ꯂꯩꯌꯨꯀꯣ꯫ ꯀꯩꯅꯣꯅꯦꯅꯦ ꯅꯪꯅ ꯑꯃꯗꯨꯗ ꯏꯔꯥꯡ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯇꯅ ꯑꯃꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯗ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯗ꯭ꯔꯤꯅ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ? ꯏꯃꯥꯟꯅꯕꯤ ꯁꯥꯔꯗꯤ ꯈꯔꯁꯨ ꯈꯪꯗꯕ ꯁꯥꯟꯅꯁꯤ ꯅꯦꯅꯦ꯫ ꯑꯩꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯦꯗꯅ ꯅꯦꯅꯦꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯕꯒꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯅꯤꯡꯉꯤ ꯃꯁꯤ ꯉꯥꯡꯁꯦ ꯃꯁꯤ꯫ ꯅꯪꯅ ꯅꯌꯨꯝꯒ ꯄꯥꯅꯤꯡꯉꯤꯗꯣ ꯊꯕꯛꯄꯨ ꯀꯩ ꯍꯩꯖꯔꯒꯦ? ꯅꯌꯨꯝꯗ ꯄꯥꯅꯤꯡꯉꯗꯤ ꯊꯕꯛꯇꯣ ꯈꯔ ꯍꯩꯖꯤꯟꯈꯣ ꯅꯠꯇ꯭ꯔꯗꯤ ꯆꯟꯅꯔꯣꯏ ꯏꯕꯦꯝꯃ꯫ ꯏꯔꯥꯡ ꯀꯟꯕꯤ ꯑꯩꯗꯤ ꯅꯣꯏꯒꯨꯝꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯁꯥꯟꯅꯔꯤ ꯅꯐꯧ ꯅꯤꯡꯊꯤꯅ ꯁꯤꯠꯄ ꯍꯩꯇ꯭ꯔꯤ꯫ ꯊꯕꯛꯇꯤ ꯀꯥꯏꯗꯒꯤ ꯍꯩꯗꯣꯏꯕ? ꯑꯩꯗꯤ ꯅꯦꯅꯦꯅ ꯅꯃꯥꯟꯅꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯑꯩꯕꯨ ꯅꯃꯥꯟꯅꯕꯤ ꯁꯥꯗꯨꯅ ꯀꯣꯏꯄꯨ ꯄꯨꯔꯒ ꯂꯩꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯍꯩꯗꯣꯏꯕ? ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯔ ꯐꯔꯤꯌꯦ ꯇꯝꯅꯕ ꯃꯇꯝ ꯌꯥꯝ ꯂꯩꯔꯤꯕ꯫ ꯑꯗꯣ ꯅꯦꯅꯦꯗꯤ ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝꯇ ꯍꯩꯇ꯭ꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ? ꯅꯦꯅꯦꯁꯦ ꯌꯨꯝ ꯄꯥꯜꯂꯦꯅ ꯈꯜꯂꯣꯕ ꯅꯦꯅꯦꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯗ ꯊꯕꯛ ꯀꯩꯝꯇ ꯍꯩꯇꯦ ꯍꯥꯏꯔꯨꯔꯗꯤ ꯅꯅꯦꯝꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯟꯅꯤ? ꯊꯤꯅ ꯆꯩꯕꯤꯔꯛꯀꯅꯤ꯫ ꯅꯦꯅꯦ ꯑꯗꯨꯝ ꯍꯥꯟꯅ ꯊꯕꯛ ꯇꯧꯕꯗꯣ ꯇꯝꯁꯤꯜꯂꯨ꯫ ꯇꯣꯝꯕꯒ ꯍꯦꯝꯕꯒꯁꯨ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯡꯅꯔꯝꯕꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯩꯅ ꯊꯝꯕꯥꯜ ꯈꯛꯇ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯗꯨꯗꯤꯅꯦ ꯅꯪ ꯈꯔ ꯊꯨꯅ ꯆꯦꯜꯍꯧꯅꯕ ꯇꯧꯀꯣ꯫ ꯇꯥ ꯇꯣꯝꯕꯅ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯝꯅꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉꯤꯀꯣ꯫ ꯑꯩꯅꯕꯨꯗꯤ ꯐꯅꯕ ꯑꯗꯨꯝ ꯈꯨꯝꯃꯤ ꯑꯗꯣ ꯃꯣꯏꯅ ꯆꯤꯡꯅꯗꯨꯅ ꯊꯤꯒꯠꯂꯛꯂꯕꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯣꯞꯅꯤꯀꯣ꯫ ꯑꯩꯅ ꯍꯦꯟꯅ ꯆꯦꯟꯅꯤꯡꯉ ꯄꯣꯠꯅꯤ꯫ ꯆꯍꯤꯁꯦ ꯁꯨꯝ ꯌꯥꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯁꯟꯕꯪꯁꯦ ꯑꯩꯅ ꯏꯪꯒꯤꯠ ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯁꯤꯐꯥꯎ ꯀꯩꯝꯇ ꯈꯪꯗꯦꯃꯤ꯫ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯅꯣ? ꯍꯦꯔꯛꯏꯅꯦ ꯅꯃꯥꯏꯗꯣ ꯈꯔ ꯊꯥꯔꯣ꯫ ꯏꯀꯥꯏꯔꯒ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯅꯪꯅ ꯍꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂꯣ꯫ ꯃꯥꯅ ꯍꯥꯏꯔꯛꯄ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯅꯪ ꯑꯗꯨꯝ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕ꯫ ꯆꯍꯤꯒꯤ ꯈꯔ ꯈꯜꯂꯨꯀꯣ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯍꯟꯖꯅꯤ." ꯇꯣꯝꯕꯅ "ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯏꯅꯤ ꯁꯥꯟꯅꯩꯗꯨꯕꯣ? ꯑꯩꯈꯣꯏꯗꯤ ꯇꯥꯕ ꯌꯥꯗꯕ꯭ꯔꯣ?" ꯅꯨꯡꯁꯤꯔꯩꯅ "ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯦꯝꯕꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯄꯣꯡꯉꯦ ꯃꯤꯒꯤ ꯑꯋꯥꯕ ꯀꯩꯁꯨ ꯎꯕꯤꯗꯦꯅ ꯉꯥꯡꯅꯔꯝꯃꯤꯕ." ꯑꯩꯗꯤ ꯄꯣꯡꯗꯦꯀꯣ ꯀꯅꯥꯒꯤ ꯑꯋꯥꯕꯅ ꯎꯗ꯭ꯔꯤꯁꯦ? ꯍꯦꯛꯇ ꯍꯥꯏꯔꯣ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯗꯤ ꯄꯥꯡꯒꯦ ꯑꯩꯅ ꯄꯥꯡꯕ ꯉꯝꯗꯕ ꯑꯣꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯩꯅ "ꯑꯁ ꯄꯪꯈ꯭ꯔꯗꯤ ꯍꯦꯝꯕ ꯅꯪꯁꯦ ꯑꯗꯨꯒꯨꯝꯕ ꯃꯇꯦꯡ ꯅꯠꯇꯤꯌꯦ ꯃꯤ ꯁꯤꯗꯤ ꯅꯨꯡꯁꯤ ꯃꯇꯦꯡꯅꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯏꯪꯒꯤꯠ ꯄꯤꯔꯐꯥꯎ ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯔꯦ꯫ ꯅꯨꯄꯤꯗꯨꯒꯤꯁꯨ ꯈꯔ ꯈꯜꯂꯣ." "ꯀꯅꯥꯅꯣ ꯑꯩꯁꯦ? ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯀꯣ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯅꯠꯇꯦ꯫ ꯑꯗꯣ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯔꯣꯁꯦ." "ꯑꯣ ꯅꯁꯥꯅ ꯊꯤꯔꯒ ꯈꯪꯖꯔꯣ." ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ "ꯇꯥꯇꯣꯝꯕ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯐꯝꯃꯨꯁꯦ ꯃꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯥꯏꯖꯔꯅꯤ." ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯔꯩꯒ ꯇꯣꯝꯕꯒꯁꯨ ꯎꯅꯔꯤ꯫ ꯑꯃꯗꯅ ꯍꯦꯝꯕꯒ ꯊꯝꯕꯥꯜꯒꯁꯨ ꯐꯝꯂꯤ꯫ ꯍꯦꯝꯕꯅ "ꯏꯆꯦ ꯅꯣꯏꯅ ꯁ꯭ꯋꯥꯏꯗ ꯅꯨꯡꯇꯤꯒꯤ ꯂꯩꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯐꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡ ꯀꯣꯏꯊꯣꯛꯄꯅꯤ꯫ ꯅꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯆꯠꯂꯤꯔꯣ? ꯑꯗꯣ ꯅꯨꯄꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗꯤ ꯑꯩꯗꯤ ꯊꯦꯡꯅꯗ꯭ꯔꯤꯕꯣ? ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡ ꯏꯆꯦꯍꯣꯏꯁꯨ ꯍꯦꯛꯇ ꯂꯩꯔꯝꯃꯤ." "ꯃꯔꯝ ꯂꯩꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯈꯪꯕꯤꯗꯧ ꯃꯤꯅ ꯈꯪꯕꯤꯗ꯭ꯔꯤ꯫ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯁꯛꯇꯨꯗꯕꯨ ꯎꯕ ꯐꯪꯖꯔꯕꯗꯤ ꯈꯟꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅꯤꯅ ꯅꯨꯡꯁꯤ ꯍꯦꯛꯇ ꯐꯣꯡꯕꯁꯨ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯗꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯅ ꯆꯥꯛꯊꯦꯛꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯍꯥꯛꯅ ꯈꯪꯕꯤꯗꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯗ꯭ꯔꯥ ꯈꯪꯗꯦ." "ꯀꯅꯥꯅꯣ ꯅꯨꯄꯥꯗꯨꯕꯨ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯔꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ꯫ ꯑꯗꯣ ꯅꯪ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ?
ꯅꯪꯅ ꯐꯪꯖꯕꯩꯅꯤ ꯅꯊꯟꯗ ꯋꯥꯔꯒ ꯂꯩꯔꯤꯗꯣ ꯅꯪꯅ ꯏꯀꯥꯏꯗꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯃꯁꯤꯒꯤ ꯅꯨꯡꯁꯤꯔꯩꯁꯤꯅ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯕꯗꯣ ꯅꯨꯡꯁꯤꯔꯦꯗꯤ ꯅꯨꯡꯁꯤꯔꯦ ꯑꯗꯨ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯇꯧ ꯉꯝꯕꯤꯅꯦ ꯍꯥꯏꯗꯣꯏꯅꯣ ꯅꯨꯄꯤ ꯊꯣꯛꯄ ꯀꯧꯋꯦꯗꯣ ꯅꯨꯡꯁꯤꯔꯩꯒ ꯍꯦꯝꯕꯒꯗꯤ ꯆꯍꯤ ꯂꯦꯡꯒꯥꯅꯤ ꯊꯝꯕꯥꯜꯅ ꯍꯥꯏꯔꯨꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯁꯛꯊꯤꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯃꯁꯛ ꯈꯔ ꯈꯔ ꯎꯖꯔꯤꯁꯦ ꯎꯕ ꯐꯪꯂꯔꯣꯏ ꯑꯗꯨꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯁꯛ ꯊꯤꯔꯨꯕꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯣꯏꯗꯧꯔꯦ ꯂꯥꯏꯁꯤꯁꯨ ꯐꯠꯃꯟꯗꯦ ꯑꯩꯕꯨ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯍꯜꯂꯝꯃꯤꯁꯤꯕꯣ ꯏꯆꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯁꯛꯇ ꯀꯩꯁꯨ ꯂꯩꯇꯕꯅꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯃꯤꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯣꯏꯅ ꯎꯗꯣꯏꯅꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗꯨꯅꯤ ꯏꯆꯦꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯣ ꯍꯥꯏꯗ ꯍꯥꯏ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯗ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ ꯑꯩ ꯍꯥꯏꯌꯨ ꯏꯆꯦ ꯊꯃꯣꯏꯗ ꯁꯨꯝ ꯐꯨꯝꯖꯤꯜꯂꯒ ꯋꯥꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯣꯛ ꯑꯗꯨꯅ ꯅꯁꯥꯗꯣ ꯋꯥꯏ ꯑꯃ ꯁꯪꯗꯣꯏꯅꯤ ꯍꯣꯏꯗ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ ꯍꯦꯝꯕ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯖꯔꯛꯄꯅꯤ ꯁꯛꯊꯤꯕꯤ ꯑꯣꯏꯔꯨꯕꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯀꯩꯅꯣ ꯏꯆꯦ ꯑꯩꯉꯣꯟꯗ ꯍꯥꯏꯁꯦ ꯏꯆꯦꯒꯩꯒꯗꯤ ꯆꯍꯤ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯏꯆꯦꯁꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯗꯧꯅ ꯈꯟꯖꯔꯤꯕꯅꯤ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯗꯤ ꯈꯜꯂꯨꯗꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯌꯥꯎ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯌꯥꯔꯣꯏꯗ ꯏꯆꯦ ꯊꯝꯕꯥꯜꯅ ꯀꯞꯂꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯗꯤ ꯁꯛ ꯊꯤꯕꯅꯤꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯕꯨ ꯀꯅꯥꯅ ꯀꯣꯏꯅꯤꯡꯒꯅꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯛ ꯐꯖꯔꯝꯂꯕꯗꯤ ꯆꯍꯤ ꯃꯥꯟꯅꯗꯦ ꯅꯪ ꯀꯩꯁꯨ ꯊꯤꯔꯝꯃꯣꯏ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ ꯅꯪꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯁꯛꯁꯤ ꯎꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯄꯨꯟꯁꯤꯗ ꯉꯁꯤꯃꯨꯛ ꯏꯀꯥꯏꯕ ꯅꯪꯕ ꯂꯩꯇꯦ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯊꯝꯕꯥꯜ ꯍꯦꯝꯕꯅ ꯀꯔꯤ ꯈꯨꯝꯂꯛꯄ ꯍꯥꯏꯕ ꯇꯥꯔꯝꯗꯅ ꯆꯦꯟꯈꯤ ꯊꯝꯕꯥꯜꯅ ꯆꯦꯟꯈꯤꯕꯗꯨꯗ ꯉꯁꯥꯏꯗꯒꯤ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯕ ꯑꯅꯤꯗꯨꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯨꯡꯁꯤꯔꯩꯁꯨ ꯃꯅꯦꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯇꯣꯝꯕꯅ ꯀꯔꯤꯅꯣ ꯍꯪꯂꯨꯕꯗ ꯍꯦꯝꯕꯅ ꯊꯝꯕꯥꯜꯅ ꯍꯥꯏꯔꯝꯕꯗꯨ ꯇꯝꯂꯔꯤ ꯇꯣꯝꯕꯅ ꯍꯣꯏꯅꯦ ꯃꯥꯗꯣ ꯃꯁꯛꯄꯨꯗꯤ ꯊꯤ ꯑꯗꯣ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕꯗꯤ ꯃꯥꯜꯂꯤꯍꯦ ꯅꯨꯡꯁꯤꯔꯩꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯗꯣ ꯍꯥꯏꯔꯝꯃꯦꯕ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯇꯤꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯅꯪ ꯂꯨꯝꯕꯅꯦ ꯂꯥꯛꯆꯔꯝꯕꯗꯣ ꯃꯥꯅ ꯅꯪ ꯂꯨꯝꯕ ꯂꯥꯛꯄꯒꯤ ꯑꯩꯁꯨ ꯅꯨꯡꯁꯤꯔꯩ ꯐꯪꯖꯔꯤꯅꯤ ꯑꯗꯣ ꯃꯥꯁꯨ ꯏꯀꯥꯏꯈ꯭ꯔꯕꯅꯤನ ꯍꯌꯦꯡꯗꯒꯤꯗꯤ ꯃꯣꯏ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯛꯇ ꯅꯨꯡꯁꯤꯔꯩ ꯎꯅꯕꯗꯤ ꯆꯠꯁꯤꯀꯣ ꯅꯪ ꯇꯜꯂꯤꯅ ꯑꯃꯨꯛ ꯇꯣꯛꯈꯤꯅꯤ ꯍꯣꯏ ꯑꯗꯨ ꯇꯥꯇꯣꯝꯕ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯇꯥꯔꯗ꯭ꯔꯅꯦ ꯃꯥꯗꯤ ꯃꯥ ꯃꯁꯛ ꯊꯤꯕꯒꯤ ꯑꯩꯅ ꯌꯥꯅꯤꯡꯗ꯭ꯔꯤꯅꯤ ꯈꯟꯈ꯭ꯔꯦ ꯑꯩꯅ ꯌꯥꯅꯤꯡꯗ꯭ꯔꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯆꯍꯤ 2 ꯍꯜꯂꯤ ꯑꯩ ꯃꯥ ꯂꯧꯔꯗꯤ ꯃꯤꯅ ꯑꯩꯕꯨ ꯂꯛꯅꯕꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗꯦꯗ ꯍꯣꯏ ꯁꯤ ꯌꯥꯔꯤꯁꯦ ꯀꯣꯏꯔꯨꯅꯨ ꯇꯣ ꯃꯁꯛꯅꯒ ꯊꯤꯕꯅꯦ ꯃꯥꯁꯨ ꯃꯥꯏ ꯊꯣꯛꯄ ꯂꯩꯖꯈ꯭ꯔꯅꯤ ꯌꯨꯝ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯞꯇꯥꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯝꯕꯥꯜꯒ ꯅꯨꯡꯁꯤꯔꯩꯒꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯗ ꯇꯣꯝꯕꯅ ꯍꯦꯝꯕ ꯄꯨꯗꯨꯅ ꯅꯨꯡꯁꯤꯔꯩ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯩꯁꯨ ꯃꯊꯟꯇ ꯊꯣꯛꯂꯛꯏ ꯅꯊꯟ ꯊꯣꯛꯂꯕꯣ ꯑꯃꯗꯨꯗꯤ ꯀꯩꯗꯧꯍꯧꯔꯦ ꯃꯥꯗꯣ ꯏꯀꯥꯏ ꯍꯥꯏꯍꯧꯏ ꯃꯁꯥꯁꯨ ꯉꯝꯍꯧꯗꯦ ꯑꯗꯨꯗ ꯑꯩꯅ ꯀꯟꯅ ꯍꯥꯏꯖꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯒꯤ ꯑꯩ ꯏꯊꯟꯗ ꯑꯣꯏꯅ ꯊꯣꯛꯂꯛꯑꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯍꯦꯝꯕꯅ ꯃꯥꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯈꯪꯗꯦꯗ ꯀꯩ ꯑꯣꯏꯅ ꯉꯝꯗꯦ ꯍꯥꯏꯗꯣꯏꯅꯣ ꯃꯥꯗꯣ ꯅꯍꯥꯟ ꯅꯣꯏꯒꯤ ꯅꯅꯥꯛꯇꯒꯤ ꯍꯟꯈꯤꯕꯗꯒꯤ ꯆꯥꯛꯁꯨ ꯅꯤꯡꯊꯤꯅ ꯆꯥꯗ꯭ꯔ ꯃꯥꯜꯂꯤ ꯑꯍꯤꯡꯁꯨ ꯐꯖꯅ ꯇꯨꯝꯗꯦ ꯍꯥꯏ ꯅꯪꯒꯤ ꯃꯥꯡꯗ ꯌꯥꯝꯅꯁꯨ ꯏꯀꯥꯏ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯒ ꯄꯪꯀꯞꯇ ꯀꯞꯄꯦ ꯃꯁꯥꯗꯣ ꯐꯖꯅ ꯆꯥꯕ ꯇꯨꯝꯕ ꯇꯧꯗꯕꯒꯤ ꯆꯣꯛꯊꯕ ꯑꯣꯏꯔꯝꯅꯤ ꯑꯇꯩ ꯉꯝꯗꯕ ꯑꯣꯏꯔꯝꯃꯣꯏꯗ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯎꯅꯕꯗꯤ ꯂꯩꯀꯥꯏ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯝꯃꯨꯁꯤ ꯍꯦꯝꯕꯗꯣ ꯊꯝꯕꯥꯜꯅ ꯆꯥꯕ ꯇꯨꯝꯕ ꯐꯖꯅ ꯇꯧꯗꯕꯗꯒꯤ ꯅꯥꯔꯦ ꯍꯥꯏꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤ ꯃꯔꯝꯗꯒꯤꯅꯤ ꯈꯜꯂꯨꯕꯗ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯆꯥꯛ ꯆꯥꯗꯕꯁꯨ ꯇꯧꯗꯦ ꯇꯨꯝꯗꯕꯁꯨ ꯇꯧꯗꯦ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯕꯅꯤ ꯍꯦꯝꯕꯗ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯦꯝꯕꯗꯤ ꯈꯔ ꯄꯪꯕꯅꯤꯅ ꯇꯁꯦꯡꯅ ꯊꯥꯖꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯁꯤꯔꯩꯗ ꯅꯣꯡꯃ ꯊꯝꯕꯥꯜꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯊꯝꯕꯥꯜꯒꯤ ꯃꯣꯏꯊꯦꯝꯗ ꯊꯥꯖꯗꯨꯅ ꯍꯦꯝꯕꯒ ꯊꯝꯕꯥꯜꯒ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯗꯤ ꯆꯍꯤꯗꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯦꯝꯕꯗ ꯆꯦꯟꯕꯒꯤ ꯋꯥ ꯇꯣꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯍꯦꯝꯕꯅ ꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯅꯤꯡꯉꯥꯏꯗ ꯍꯦꯝꯕꯁꯨ ꯌꯥꯗꯨꯅ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯈ꯭ꯔꯦ ꯑꯃꯔꯣꯝꯗꯁꯨ ꯅꯨꯡꯁꯤꯔꯩꯒ ꯇꯣꯝꯕꯒꯁꯨ ꯎꯅꯔꯤ ꯑꯩꯈꯣꯏ ꯍꯦꯝꯕ ꯍꯣꯏꯗꯤ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯃꯇꯝꯒ ꯊꯥꯅꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯩꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯕꯤꯕꯅꯤ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯕ ꯂꯧꯗ꯭ꯔꯦ ꯃꯥ ꯌꯥꯝ ꯆꯠꯅꯤꯡꯂꯕꯅꯤꯅ ꯆꯦꯟꯖꯈ꯭ꯔꯁꯅꯨ
ꯊꯝꯕꯥꯜꯅ ꯍꯦꯝꯕꯗ ꯆꯦꯟꯈ꯭ꯔꯕꯗꯤ ꯇꯣꯝꯕꯒ ꯃꯥꯒ ꯊꯨꯡꯅꯗꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯨꯡꯁꯤꯔꯩ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯣꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯅꯤ ꯍꯥꯏꯒꯦ? ꯃꯣꯏ ꯆꯦꯟꯗ꯭ꯔꯤꯀꯥꯟꯗ ꯏꯕꯥꯅꯤ ꯍꯥꯟꯅ ꯆꯦꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ? ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯅꯔꯤꯀꯣ, ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯋꯥꯠꯂꯤ꯫ ꯑꯩꯗꯤ ꯅꯨꯄꯥꯅꯤ, ꯈꯔ ꯐꯔꯦ, ꯅꯪꯗꯤ ꯅꯨꯄꯤꯅꯤ꯫ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕ ꯅꯪꯅ ꯆꯦꯟꯈꯤꯕꯗ ꯅꯣꯏ ꯏꯃꯨꯡꯅ ꯀꯌꯥꯝ ꯁꯥꯎꯅꯤ, ꯅꯪ ꯃꯨꯟꯅ ꯈꯟꯊꯧꯅꯦ꯫ ꯁꯥꯎꯔꯦ ꯀꯩꯁꯨ, ꯑꯩꯅ ꯆꯦꯟꯗ ꯌꯥꯗꯦ ꯍꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯊꯝꯕꯥꯜꯒꯤ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯦꯟꯕ ꯃꯤꯗꯨꯗ ꯆꯦꯜꯍꯧꯗꯕ ꯃꯤꯗꯨꯅ ꯁꯦꯜ ꯀꯣꯡꯅꯕꯤ ꯍꯥꯏꯗꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯌꯦ, ꯑꯗꯨꯒꯤꯅꯦꯕ꯫ ꯑꯗꯨꯅ ꯃꯣꯏ ꯆꯦꯟꯗ꯭ꯔꯤꯀꯥꯟꯗ ꯏꯕꯥꯅꯤ ꯍꯥꯟꯅ ꯆꯦꯜꯍꯧꯗꯕ ꯌꯥꯗꯦꯀꯣ꯫ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯒ ꯆꯦꯟꯈꯤꯗꯣꯏꯕ, ꯅꯪ ꯑꯗꯨꯝ ꯂꯩꯍꯧꯒꯦꯁꯨ ꯌꯥꯏ꯫ ꯇꯣꯝꯕꯁꯨ ꯅꯨꯡꯁꯤꯔꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯇꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯝꯕꯒ ꯊꯝꯕꯥꯜꯒ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯇꯣꯝꯕꯒ ꯅꯨꯡꯁꯤꯔꯩꯒꯁꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯌꯨꯝ ꯑꯅꯤꯗ ꯄꯨꯟꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯉꯛꯅꯔꯤ꯫ ꯁꯨꯝ ꯊꯤꯒꯠꯅꯔꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯏꯃꯨꯡ ꯑꯃꯠꯇꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯝꯕꯒ ꯇꯣꯝꯕꯒꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯂꯝꯕꯒꯤꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯆꯦꯜꯂꯨꯔꯕꯅꯤꯅ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯑꯍꯜꯁꯤꯡꯗꯤ ꯑꯅꯤꯔꯛ ꯆꯠꯅꯗꯅꯕ ꯑꯃꯨꯛꯇ ꯄꯨꯟꯅ ꯃꯄꯥ ꯑꯅꯤꯗꯨꯒ ꯑꯍꯜ ꯑꯃꯒ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯏꯃꯨꯡꯗꯨ ꯃꯥ ꯆꯦꯟꯈꯤꯕꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯔꯩ ꯆꯦꯟꯈꯤꯕꯒꯤꯗꯤ ꯃꯩ ꯍꯧꯈꯩ ꯁꯥꯎꯅꯔꯝꯃꯤ꯫ ꯑꯃꯨꯛꯇ ꯇꯧꯅꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯃꯨꯛꯇ ꯄꯨꯂꯞ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯍꯜꯅ ꯅꯨꯡꯁꯤꯔꯩꯕꯨ ꯀꯟꯅ ꯆꯩꯔꯤ꯫ ꯅꯪ ꯅꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯅꯣꯏꯅ ꯈꯜꯂꯤꯕꯣ ꯌꯨꯝ ꯄꯥꯟꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅ? ꯅꯣꯏꯁꯨ ꯅꯌꯨꯝ ꯄꯥꯜꯂꯒ ꯈꯪꯉꯤ, ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯦ ꯂꯩꯅꯤꯡꯗꯗꯅ ꯅꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯂꯕꯅꯤꯅ ꯍꯣꯡꯕꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯋꯥꯔꯦ ꯀꯥꯏꯅ ꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯅꯤ ꯏꯃꯥꯗ ꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯅ꯫ ꯑꯉꯥꯡꯁꯤꯗ ꯍꯥꯎꯗꯅ ꯏꯔꯥꯡ ꯇꯝꯕꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯆꯥꯔꯦ? ꯃꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯅꯪꯉꯦ꯫ ꯃꯧ ꯌꯥꯔꯦꯁꯦ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯍꯧꯖꯤꯛ ꯉꯥꯡꯂꯒ ꯑꯃꯨꯛ ꯍꯪꯒꯠꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯁꯣꯏꯕꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯁꯣꯏꯕ ꯉꯥꯛꯇ ꯑꯣꯏꯔꯦ꯫ ꯑꯉꯥꯡꯗꯨꯗꯁꯨ ꯀꯟꯅ ꯆꯩꯕꯤꯔꯨꯔꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤꯅ ꯐꯒꯗꯒꯦ ꯈꯟꯅꯕꯅ ꯐꯩꯅꯦ꯫ ꯅꯨꯄꯤꯅ ꯆꯦꯜꯂꯨꯔꯒ ꯌꯨꯝꯗ ꯀꯨꯏꯅ ꯊꯝꯕꯁꯨ ꯄꯥꯝꯗꯦ꯫ ꯏꯁꯨꯊꯣꯏꯕꯤꯗꯤ ꯑꯉꯥꯡꯒ ꯑꯣꯏꯔꯦ, ꯀꯨꯏꯅ ꯊꯝꯃꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯃꯅꯦꯁꯤ ꯍꯥꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯤꯔꯁꯤ, ꯑꯗꯨꯒ ꯏꯁꯨꯊꯣꯏꯕꯤꯁꯦ ꯑꯃꯨꯛ ꯂꯨꯍꯣꯡꯕꯤꯅꯅꯕ꯫ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯅꯠꯇꯦ, ꯃꯌꯨꯝ ꯄꯥꯟꯕꯤ ꯍꯣꯠꯅꯔꯤꯕ ꯑꯅꯤꯁꯦ ꯀꯔꯤ ꯊꯕꯛ ꯇꯧꯕꯕꯨ ꯍꯩꯖꯒꯦ? ꯑꯉꯥꯡꯁꯤꯅ ꯍꯩꯇꯕꯗꯤ ꯍꯩꯇꯦ ꯍꯥꯏꯕꯗ ꯈꯔꯕꯨ ꯐꯔꯤ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯩꯇ꯭ꯔꯤꯅꯤ ꯍꯥꯏꯕ ꯌꯥꯏ, ꯈꯟꯕ ꯌꯥꯏꯕ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯪꯅ ꯍꯩꯇꯦ ꯍꯥꯏꯔꯗꯤ ꯅꯨꯡꯁꯤꯕꯗ ꯂꯣꯏꯔꯅꯤ꯫ ꯅꯅꯦꯝꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯑꯉꯥꯡꯅꯤ, ꯆꯍꯤꯕꯨ 14ꯃꯨꯛ ꯈꯦꯠꯅꯩꯅꯦ꯫ ꯑꯗꯨꯁꯨ ꯅꯪꯗꯤ ꯃꯤꯗꯨꯗ ꯍꯥꯏꯗꯣꯛꯇꯕ꯫ ꯍꯧꯖꯤꯛ ꯈꯪꯂꯛꯄꯗꯨꯗꯗꯤ ꯃꯤꯗꯣ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯝꯃꯅꯤ ꯏꯕꯦꯝꯃ꯫ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯑꯉꯥꯡ ꯁꯥꯔꯒ ꯇꯧꯔꯤꯕ ꯊꯕꯛꯇꯣ꯫ ꯑꯗꯨꯅ ꯊꯕꯛꯇꯣ ꯈꯔ ꯍꯩꯖꯤꯟꯈꯣ꯫ ꯆꯍꯤ ꯍꯨꯔꯥꯟꯕꯒꯤ ꯈꯔ ꯁꯥꯎꯅꯤꯡꯕꯅꯦ, ꯊꯕꯛ ꯍꯩꯇꯦ ꯍꯥꯏꯔꯨꯔꯕꯗꯤ ꯅꯪ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯅꯤꯡꯕꯤꯁꯤꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯝ ꯍꯩꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯍꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯨꯍꯣꯡꯉꯣꯏꯗꯕꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯅꯣꯏꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯝꯕꯤꯔꯗꯧꯅꯤ꯫ ꯑꯩꯅ ꯀꯣ ꯊꯕꯛ ꯇꯝꯕꯤꯗꯣꯏꯅꯤ, ꯂꯩꯊꯣꯛꯂꯒ ꯆꯦꯟꯈꯤꯕꯒ ꯌꯥꯔꯣꯏ꯫ ꯂꯩꯃꯍꯜꯅ ꯅꯨꯡꯁꯤꯔꯩ ꯑꯃꯗꯤ ꯊꯝꯕꯥꯜꯕꯨ ꯅꯝꯗꯅ ꯊꯕꯛ ꯇꯧꯍꯟꯕꯗꯒꯤ ꯊꯕꯛ ꯈꯔ ꯃꯈꯩꯗꯤ ꯍꯩꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯐꯪꯗꯧꯔꯦ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯍꯔꯥꯎꯏ, ꯑꯗꯨꯒ ꯍꯦꯝꯕꯗ ꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯉꯨꯕꯒꯤꯗꯤ ꯃꯥ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯍꯦꯝꯕꯅ ꯁꯥꯎꯔꯝꯒꯗꯕꯗꯨ ꯈꯟꯕꯗ ꯃꯊꯥ ꯁꯥꯏ꯫ ꯍꯥꯏꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯦꯝꯕꯅ ꯊꯝꯕꯥꯜꯕꯨ ꯁꯥꯎꯗꯨꯅ ꯀꯧꯕ ꯉꯥꯡꯕꯗꯤ ꯈꯨꯝꯗꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ꯫ ꯊꯝꯕꯥꯜꯁꯨ ꯃꯥꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯊꯥ 5ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯇꯣꯝꯕꯗ ꯂꯨꯍꯣꯡꯂꯛꯂꯤ꯫ ꯍꯥꯟꯅꯗꯤ ꯃꯅꯦ ꯊꯣꯛꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯅꯨꯡꯁꯤꯔꯩꯗ ꯏꯆꯦ ꯍꯥꯏꯅ ꯀꯧꯕꯗꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯃꯤꯡꯒꯧ ꯑꯗꯨꯝ ꯀꯧꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯩꯒ ꯇꯣꯝꯕꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜꯗꯤ ꯌꯥꯝ ꯀꯜꯂꯛꯆꯔꯝꯃꯤ꯫ ꯍꯦꯝꯕꯗꯤ ꯊꯝꯕꯥꯜꯅ ꯀꯧꯕ ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯉꯣꯟꯗ ꯌꯦꯡꯐꯥꯎ ꯌꯦꯡꯕꯤꯗ꯭ꯔꯕꯅꯤ꯫ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯑꯃꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯟꯕ ꯐꯪꯖꯔꯦ ꯍꯥꯏꯗꯅ ꯍꯔꯥꯎꯖꯔꯤꯕꯗꯨ ꯉꯁꯤ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯤ꯫ ꯅꯣꯡꯃꯗꯤ ꯑꯋꯥꯕꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯦꯝꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦꯝꯕ, ꯅꯪ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯗꯅ ꯑꯔꯥꯟꯕ ꯊꯕꯛꯇꯨ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ ꯃꯌꯥꯝ ꯍꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯂꯗꯤ ꯑꯩꯅ ꯅꯪꯕꯨ ꯐꯪꯂꯣꯏ ꯈꯟꯗꯅ ꯑꯩꯅ ꯑꯩꯒꯤ ꯆꯍꯤꯁꯦ ꯂꯣꯠꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨ ꯐꯥꯎꯕ ꯍꯦꯝꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯐꯔꯦ, ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩ ꯉꯁꯤꯃꯛ ꯏꯄꯥꯝ ꯊꯥꯟꯈ꯭ꯔꯒꯦ꯫ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯁꯛ ꯈꯪꯅꯗꯕ ꯑꯃꯒꯨꯝ ꯂꯩꯕꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫
ꯑꯩꯅ ꯁꯣꯏꯔꯨꯕꯅ ꯏꯁꯥꯅ ꯋꯥꯖꯕꯅꯤ ꯃꯇꯝ ꯈꯔ ꯅꯪꯉꯣꯟꯗ ꯌꯦꯠꯈ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯦꯝꯕ ꯍꯦꯝꯕꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯈꯥꯝꯂꯛꯏ ꯅꯁꯥꯅ ꯁꯣꯏꯔꯨꯕꯗꯨ ꯅꯪ ꯑꯩꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯇꯨꯃꯤꯟꯅꯗꯃꯛ ꯂꯩꯊꯣꯛꯏ ꯑꯩꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯊꯃꯣꯏ ꯀꯟꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯄꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ ꯅꯨꯄꯤꯕꯨ ꯂꯧꯕꯤꯔꯒ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯕꯗꯣ ꯑꯩꯁꯨ ꯄꯥꯝꯗꯦ ꯌꯨꯝꯁꯦ ꯅꯪꯒꯤꯁꯨ ꯅꯌꯨꯝꯅꯤ ꯅꯌꯨꯝꯗ ꯂꯩꯇꯅ ꯅꯪ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯃꯇꯨꯡꯗꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯗꯕ ꯉꯥꯡꯒꯦ ꯈꯟꯒꯅꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯡ ꯀꯧꯔꯤꯗꯣ ꯀꯧꯒꯅꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯅꯤ ꯅꯄꯨꯔꯣꯏꯕꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯇꯧꯒꯅꯨ ꯂꯥꯏꯅ ꯁꯥꯎꯕꯅꯤ ꯊꯝꯕꯥꯜꯅ ꯅꯣꯛꯇꯨꯅ ꯑꯍꯜ ꯁꯥꯖꯤꯜꯂꯛꯑꯦ ꯌꯥꯝ ꯂꯤꯀꯠꯆꯗ꯭ꯔꯥ ꯃꯈꯣꯏ ꯇꯥꯆꯧꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯔꯣꯏ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯕꯨ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ ꯑꯁ ꯀꯝꯗꯧꯏ ꯏꯆꯦ ꯀꯧꯔꯝꯕꯗꯒꯤ ꯇꯥꯔꯤꯕ ꯑꯣꯟꯈ꯭ꯔꯦꯗꯅ ꯑꯗꯣ ꯅꯪꯁꯦ ꯇꯁꯦꯡꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯁ ꯑꯩꯕꯨ ꯏꯀꯥꯏꯗ ꯇꯧꯔꯤꯁꯦ ꯆꯍꯤꯗ ꯌꯦꯡꯂꯨꯔꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯣꯏꯕ ꯌꯥꯅꯤ ꯑꯩꯁꯦ ꯆꯍꯤ 38 ꯁꯨꯔꯦ ꯑꯩꯅ ꯆꯍꯤ 19 ꯑꯗꯨꯗꯤ ꯏꯕꯥꯅꯤꯅ ꯈꯦꯠꯅꯔꯤꯁꯦ ꯆꯍꯤ 19 ꯐꯖꯩꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯉꯣꯟꯗꯒꯤ ꯀꯩꯁꯨ ꯌꯥꯝ ꯍꯜꯂꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯨꯒꯦ ꯁꯨꯔꯕꯗ ꯆꯍꯤ 40 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯝꯈꯤꯅꯤ ꯑꯗꯣ ꯅꯍꯥꯟꯋꯥꯏ ꯈꯜꯂꯤꯕ ꯅꯨꯡꯁꯤꯔꯩꯗꯤ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯍꯜ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯪꯗꯅ ꯊꯥꯖꯔꯨꯏꯅꯦꯕ ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯕꯨ ꯑꯣꯏꯕ ꯌꯥꯏ ꯅꯪ ꯄꯪꯉꯝꯕꯩ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯏꯕꯥꯅꯤꯅ ꯊꯨꯡꯅꯔꯤꯁꯦ ꯅꯪꯅ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯝꯇ ꯊꯥꯖꯔꯔꯣꯏ ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯍꯥꯏꯅꯔꯝꯕꯗꯣ ꯀꯣꯛꯆꯔꯤꯕꯅꯤ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯝꯕꯤꯗ ꯅꯨꯄꯥ ꯉꯥꯏꯔꯒ ꯂꯩꯔꯝꯅꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯦ ꯆꯍꯤ 2ꯃꯨꯛ ꯂꯩꯔꯒ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯅꯨꯡꯁꯤꯔꯩꯅ ꯃꯥꯃ ꯍꯦꯝꯕ ꯈꯔ ꯂꯩꯔꯗꯤ ꯅꯪꯗꯤ ꯅꯆꯥꯅꯨꯄꯥꯒ ꯄꯥꯈꯪ ꯐꯥꯃꯤꯟꯅꯗꯧꯔꯦꯅꯦ ꯀꯣꯏꯕꯒ ꯆꯠꯃꯤꯟꯅꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯅꯤꯅꯦ ꯏꯅꯥꯎꯗꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯛꯄꯒ ꯍꯅꯨꯈ꯭ꯔꯅꯤ ꯇꯧꯔꯤꯁꯦ ꯍꯦꯝꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯥꯃꯁꯨ ꯀꯧꯏ ꯍꯦꯝꯕꯁꯨ ꯀꯧꯏ ꯀꯧꯗꯧꯕ ꯑꯝꯇ ꯀꯧꯗꯦ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯁꯨ ꯅꯤꯅꯦꯁꯨ ꯀꯧꯏ ꯏꯅꯥꯎꯁꯨ ꯀꯧꯏ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ ꯅꯪ ꯁꯤꯗꯩꯕ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯏꯅꯦ ꯂꯧꯔꯕꯅꯤꯅ ꯃꯥꯃ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯒ ꯁꯣꯝꯗ ꯌꯦꯡꯂꯒꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤꯗꯅ ꯑꯗꯨꯅ ꯑꯃ ꯀꯧꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯃ ꯀꯧꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯑꯅꯤꯃꯛ ꯀꯧꯔꯤꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯃꯤꯡꯁꯨ ꯀꯧꯔꯒꯦ ꯏꯇꯩꯃꯁꯨ ꯀꯧꯔꯒꯦ ꯆꯞ ꯆꯥꯟꯅꯔꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤ